Saikul Kaitel the day, Ninkin Torang, Lokotawi Mami, Chow Tari, Masing Matak the COVID-19 Laina Asina, Madam Moiraga, Lockdown Lesson Kibana, District Manung Hanjin Bakul Singda, Asamam Sung Nagalendagi, Mui Chom Longi Matata, Masamasaki State Singda, Hanbayad and Lainari, Saikul Kaitel the Icham Chamna, Laina Siki Section Torang, Karigumamata. Low the Bagi Mawong the Kaitel Hang Magalona, Miam Tinuna Kaitel Canary, Kaitela the Tiliba Miam Marakta, Marks Uptava, Ayamba Oibagi Matakta, physical distancing, Tamdri. Langa Sung District Police Yauna Marilena Authority singing Maike de Gisu, Section Torang Lokotpagi Mami Tra Tadri, KSO Saikulgi President, Gopu Chongloina, Lockdown Lesson Kibana. District atu ki manung chana laiba khul singda Assam di mioi chamatra omdo yamasung Nagaland di mioi chani humpu mapan lom lairi mioi singa si KSO Saikul na sinduna masama sagi state singda halan kina na ba paikat pe aba tabak thorang kaya paikutuna honari lenga ki maike de kisu chap chaba miyeng changduna paikat pe aba tabak sing paikat laning yabu wafam tamlaki Koi KSO Saikul na organize tawraga moi si haying chatpa yarani na DC on the permission lo basida mayam si ko khreng rang digi adu Nagaland government na moi gi accept to ba ma leiba gi matang da sum ngarang digi khoi jengsin du na leibni gari su loina ready da leire yare gadi khoi media gi mating lo raga moi si kram haina chat han ba moi yum yo han bana yagedra natraga khoi moi si chani ngai thak ni ngai necessary mayam si ekoina pibang amoy si government na khara mating pangrega pi na ba ning singjari Assam gi accept to hoy mi si coin data collect to basida 268 ni Nagaland gi Assam gi 113 ni Assam gi si khara ngasi ayukda ba sahum da thadokre Nakalar the UCM ki President Sunil Karam na Kangpupi District Lelwa Samam Sung Nagaland gi mioi singa sigi damak kari taugani quarantine center the thamgado ribra haibana chingma kaya se lengang na thabakoina pangthokpa matam oire lurabatan phamasida singma phiu masida tumina laithokpa chumloi asingma phiu masida aduma thamlabade status de hena khudong tiba kaya thorokpa yabagi phibam lakpa yai haibu wafam thamlaki Nagaland gi miyam singche